ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯥꯒꯠꯆꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯨꯝꯁꯥꯔꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯃꯃꯥꯡꯗꯒꯤ ꯊꯥꯒꯠꯇꯨꯅ ꯂꯥꯛꯆꯕ ꯃꯔꯝꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯌꯨꯝꯁꯥꯔꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛ ꯑꯁꯤ ꯌꯨꯝ ꯁꯥꯒꯦ ꯈꯟꯖꯔꯒꯗꯤ ꯀꯔꯝꯕ ꯊꯥꯗ ꯆꯍꯤ ꯑꯃꯗ ꯂꯩꯔꯤꯕ ꯊꯥ 12 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕ ꯊꯥꯗ ꯌꯨꯝ ꯁꯥꯕ ꯍꯧꯕ ꯌꯥꯕꯒꯦ, ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯝꯒꯤ ꯃꯇꯥꯡꯗ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ ꯑꯁꯤꯗ ꯁꯟꯗ ꯐꯝꯕ꯭ꯔꯥ, ꯁꯥꯃꯨꯗ ꯐꯝꯕ꯭ꯔꯥ, ꯍꯧꯗꯣꯡꯗ ꯐꯝꯕ꯭ꯔꯥ, ꯑꯁꯤꯒꯨꯝꯕ ꯐꯝ ꯌꯦꯡꯕꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛ ꯑꯁꯤ ꯌꯨꯝꯁꯤ ꯁꯥꯗꯨꯅ ꯂꯣꯏꯔꯕ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯁꯪꯒꯥꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯊꯥꯗ ꯁꯪꯒꯥꯕ ꯌꯥꯕꯒꯦ, ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥ 12 ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯊꯥ 6 ꯑꯃꯁꯨꯡ ꯌꯨꯝ ꯁꯥꯕ ꯌꯥꯗꯕ ꯊꯥ 6 ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯏ꯫ ꯌꯨꯝ ꯁꯥꯕ ꯇꯥꯔꯕꯗꯤ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯄꯛꯅꯕ ꯅꯨꯃꯤꯠ ꯊꯕꯥꯅꯆꯤꯡꯕ ꯀꯨꯞꯅ ꯌꯦꯡꯂꯒ ꯌꯨꯝ ꯁꯥꯒꯅꯤ꯫ ꯌꯨꯝ ꯁꯥꯕ ꯌꯥꯗꯕ ꯊꯥ 6ꯀꯤ ꯃꯅꯨꯡꯗꯗꯤ ꯌꯨꯝ ꯈꯛ ꯁꯥꯔꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅ ꯁꯥꯗꯕ ꯌꯥꯗꯗꯨꯅ ꯁꯥꯕ ꯇꯥꯔꯕꯗꯤ ꯐꯠꯇꯦ꯫ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯊꯥꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥ 12ꯒꯤ ꯃꯅꯨꯡꯗ ꯌꯨꯝꯁꯥꯕ ꯌꯥꯕ ꯊꯥꯁꯤꯡꯗꯤ ꯏꯉꯥ ꯊꯥ, ꯏꯉꯦꯟ ꯊꯥ, ꯃꯦꯔꯥ ꯊꯥ, ꯍꯤꯌꯥꯡꯒꯩ ꯊꯥ, ꯐꯥꯏꯔꯦꯟ ꯊꯥ, ꯂꯝꯇꯥ ꯊꯥ ꯍꯥꯏꯔꯤꯕ ꯊꯥ 6 ꯑꯁꯤ ꯐꯩ꯫ ꯂꯣꯏꯅꯅ ꯌꯨꯝ ꯁꯥꯕ ꯌꯥꯗꯕ ꯊꯥ, ꯆꯍꯤ ꯑꯃꯒꯤ ꯊꯥ 12ꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯁꯥꯕ ꯌꯥꯗꯕ ꯊꯥꯁꯤꯡ ꯑꯗꯨꯗꯤ ꯊꯥꯋꯥꯟ ꯊꯥ, ꯂꯥꯡꯕꯟ ꯊꯥ, ꯄꯣꯏꯅꯨ ꯊꯥ, ꯋꯥꯛꯆꯤꯡ ꯊꯥ, ꯁꯖꯤꯕꯨ ꯊꯥ, ꯀꯥꯂꯦꯟ ꯊꯥ ꯍꯥꯏꯔꯤꯕ ꯊꯥ 6 ꯑꯁꯤꯅ ꯌꯨꯝ ꯁꯥꯕ ꯌꯥꯗꯕ ꯐꯠꯇꯕ ꯊꯥꯁꯤꯡꯅꯤ꯫ ꯑꯁꯨꯝꯅ ꯊꯥ 6 ꯈꯥꯏꯗꯣꯛꯅꯗꯨꯅ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯊꯥ 6, ꯌꯥꯗꯕ ꯊꯥ 6 ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯂꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯊꯥ 6 ꯍꯥꯏꯕꯗꯤ ꯏꯉꯥ ꯊꯥ, ꯏꯉꯦꯟ ꯊꯥ, ꯃꯦꯔꯥ ꯊꯥ, ꯍꯤꯌꯥꯡꯒꯩ ꯊꯥ, ꯐꯥꯏꯔꯦꯟ ꯊꯥ, ꯂꯝꯇꯥ ꯊꯥ ꯍꯥꯏꯔꯤꯕ ꯊꯥ 6 ꯑꯐꯕ ꯊꯥ ꯑꯁꯤ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯑꯣꯏꯅꯁꯨ ꯑꯐꯕ ꯊꯥꯅꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯗꯤ ꯌꯨꯝ ꯁꯥꯕ ꯌꯥꯗꯕ ꯊꯥ 6, ꯊꯥꯋꯥꯟ ꯊꯥ, ꯂꯥꯡꯕꯟ ꯊꯥ, ꯄꯣꯏꯅꯨ ꯊꯥ, ꯋꯥꯛꯆꯤꯡ ꯊꯥ, ꯁꯖꯤꯕꯨ ꯊꯥ, ꯀꯥꯂꯦꯟ ꯊꯥ ꯍꯥꯏꯔꯤꯕ ꯌꯨꯝ ꯁꯥꯕ ꯌꯥꯗꯕ ꯊꯥ 6 ꯑꯗꯨ ꯌꯨꯝ ꯁꯪꯒꯥꯕꯁꯨ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯑꯃꯁꯨꯡ ꯌꯥꯗꯕ, ꯂꯣꯏꯅꯅ ꯁꯪꯒꯥꯕ ꯌꯥꯕ ꯑꯃꯁꯨꯡ ꯌꯥꯗꯕ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯐꯝ ꯑꯁꯤ ꯀꯔꯝꯕ ꯐꯝꯗ ꯐꯝꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯍꯥꯏꯔꯤꯕ ꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯔꯤꯕ ꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯌꯦꯡꯅꯩ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯨꯝ ꯁꯥꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯁꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯥꯕ ꯌꯥꯗꯦ꯫ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯝꯒꯤ ꯐꯝꯐꯝ ꯂꯩ꯫ ꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯐꯝ, ꯌꯥꯗꯕ ꯐꯝ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩ꯫ ꯃꯤꯁꯛ ꯑꯃꯅ ꯌꯨꯝ ꯁꯥꯅꯤꯡꯂꯕꯗꯤ ꯃꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯗꯣꯛꯂꯒ ꯆꯍꯤ ꯑꯗꯨꯗ ꯀꯔꯤ ꯐꯝꯗ ꯐꯝꯂꯤꯕꯒꯦ ꯍꯥꯏꯕ ꯃꯨꯟꯅ ꯌꯦꯡꯊꯣꯛꯀꯅꯤ꯫ ꯌꯨꯝ ꯁꯥꯕ ꯌꯥꯗꯕ ꯐꯝꯗ ꯐꯝꯂꯕꯗꯤ ꯐꯅ ꯁꯥꯅꯤꯡꯂꯕꯁꯨ ꯌꯨꯝ ꯁꯥꯕ ꯌꯥꯗꯦ꯫ ꯁꯥꯗꯕ ꯌꯥꯗꯗꯨꯅ ꯁꯥꯕ ꯇꯥꯔꯕꯗꯤ ꯄꯥꯡꯗꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥꯒꯤ ꯆꯍꯤ ꯃꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯑꯗꯨꯃꯒꯤ ꯐꯝꯂꯤꯕ ꯐꯝ ꯑꯃꯃꯝ ꯂꯩꯒꯅꯤ꯫ ꯐꯝ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯈꯜ 9 ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩ꯫ ꯍꯥꯏꯔꯤꯕ ꯐꯝꯁꯤꯡ ꯑꯗꯨꯗꯤ ꯁꯟ, ꯁꯥꯃꯨ, ꯍꯧꯗꯣꯡ, ꯀꯛꯌꯦꯟ, ꯀꯩ, ꯅꯣꯡꯁꯥ, ꯎꯆꯤ ꯑꯃꯁꯨꯡ ꯂꯤꯟ ꯍꯥꯏꯔꯤꯕ ꯐꯝꯁꯤꯡ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯝ ꯃꯈꯜ 9 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯐꯝꯁꯤꯡꯗꯤ ꯁꯟ, ꯁꯥꯃꯨ, ꯀꯛꯌꯦꯟ ꯑꯃꯁꯨꯡ ꯎꯆꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯝ ꯃꯈꯜ 4 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯐꯝꯕ ꯆꯍꯤ ꯑꯗꯨꯃ ꯌꯨꯝ ꯁꯥꯕ ꯌꯥꯏ꯫ ꯌꯨꯝ ꯁꯥꯕ ꯌꯥꯗꯕ ꯐꯝꯁꯤꯡ ꯑꯗꯨꯅ ꯍꯧꯗꯣꯡ, ꯀꯩ, ꯅꯣꯡꯁꯥ ꯑꯃꯁꯨꯡ ꯂꯤꯟ ꯍꯥꯏꯔꯤꯕ ꯐꯝ 4 ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯝ 4 ꯑꯁꯤꯗ ꯆꯍꯤ ꯑꯗꯨꯃ ꯐꯝꯂꯒꯗꯤ ꯌꯨꯝ ꯁꯥꯕ ꯐꯠꯇꯦ꯫ ꯌꯨꯝ ꯁꯥꯒꯦ ꯈꯜꯂꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯐꯝꯗ ꯐꯝꯕꯒꯦ ꯍꯥꯏꯕ ꯌꯦꯡꯅꯅꯕ ꯑꯁꯨꯝꯅ ꯃꯤꯌꯥꯝꯗ ꯂꯥꯏꯌꯨꯝ ꯑꯁꯤ ꯎꯠꯆꯔꯤ꯫ ꯎꯠꯆꯔꯤꯕ ꯂꯥꯏꯌꯨꯝ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯤ ꯑꯗꯨꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯌꯨꯝ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ
ꯌꯦꯡꯊꯣꯛꯄ ꯌꯥꯏ꯫ ꯅꯤꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯐꯝ ꯌꯦꯡꯕꯒꯤ ꯀꯥꯡꯂꯣꯟ ꯃꯥꯟꯅꯗꯦ꯫ ꯅꯤꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯐꯝ ꯌꯦꯡꯅꯕ ꯀꯥꯡꯂꯣꯟ ꯇꯣꯞ ꯇꯣꯞꯅ ꯑꯁꯨꯝꯅ ꯊꯝꯖꯔꯤ꯫ ꯌꯨꯝ ꯁꯥꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯎꯠꯆꯔꯤꯕ ꯂꯥꯏꯌꯨꯝ ꯑꯁꯤꯗ ꯀꯩ ꯍꯥꯏꯅ ꯊꯥꯔꯤꯕ ꯐꯝꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃ ꯍꯥꯏꯅ ꯊꯤꯕ ꯍꯧꯔꯒ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯂꯩꯗꯨꯅ ꯊꯤꯔꯛꯄꯅ ꯃꯁꯥꯒꯤ ꯆꯍꯤ ꯑꯗꯨꯒꯤ ꯃꯁꯤꯡꯅ ꯇꯥꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯊꯤꯒꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ ꯃꯁꯤꯡ ꯑꯗꯨꯅ ꯇꯥꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯝ ꯃꯃꯤꯡ ꯑꯗꯨ ꯆꯍꯤ ꯑꯗꯨꯗ ꯃꯤ ꯑꯗꯨꯅ ꯐꯝꯂꯤꯕ ꯐꯝꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯆꯍꯤ ꯑꯃꯅ ꯀꯩꯅꯤ, ꯆꯍꯤ ꯑꯅꯤꯅ ꯀꯛꯌꯦꯟꯅꯤ, ꯆꯍꯤ ꯑꯍꯨꯝꯅ ꯍꯧꯗꯣꯡꯅꯤ, ꯑꯁꯨꯝꯅ ꯃꯁꯥꯒꯤ ꯆꯍꯤ ꯃꯁꯤꯡ ꯑꯗꯨꯅ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯗꯨꯅ ꯊꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯄꯥꯒꯤ ꯆꯍꯤꯒꯤ ꯐꯝꯂꯤꯕ ꯐꯝ ꯈꯪꯅꯕ ꯍꯣꯠꯇꯣꯛꯂꯕ ꯃꯑꯣꯡ ꯑꯃ ꯑꯃꯨꯛ ꯎꯠꯆꯔꯤ꯫ ꯍꯣꯠꯇꯣꯛꯂꯕ ꯃꯑꯣꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯁꯥꯒꯤ ꯆꯍꯤ ꯃꯁꯤꯡ ꯈꯪꯗꯣꯛꯂꯒ ꯌꯦꯡꯕꯗ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯆꯍꯤ ꯑꯗꯨꯗ ꯐꯝꯂꯤꯕ ꯐꯝꯒꯤ ꯃꯁꯛ ꯈꯪꯕ ꯉꯝꯒꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯎꯠꯆꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯁꯥꯒꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡꯏꯟꯅ ꯀꯔꯤ ꯐꯝꯗ ꯐꯝꯕꯒꯦ ꯍꯥꯏꯕ ꯌꯦꯡꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤ ꯑꯗꯨꯒꯤ ꯆꯍꯤ ꯃꯁꯤꯡ 45 ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯨꯄꯥ ꯑꯗꯨ ꯆꯍꯤ ꯑꯗꯨꯗ ꯁꯟꯗ ꯐꯝꯂꯦ꯫ ꯑꯁꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯗꯨ ꯆꯍꯤ 60ꯅꯤ ꯍꯥꯏꯅ ꯂꯧꯔꯒꯅ ꯃꯍꯥꯛ ꯑꯁꯤ ꯁꯃꯨꯗ ꯐꯝꯂꯦ ꯍꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯒꯤ ꯐꯝ ꯌꯦꯡꯕꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯒꯤ ꯐꯝ ꯌꯦꯡꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯅꯨꯄꯥꯒꯤ ꯐꯝ ꯌꯦꯡꯕ ꯑꯗꯨꯒ ꯃꯑꯣꯡ ꯃꯥꯟꯅꯅ ꯂꯥꯏꯌꯨꯝ ꯑꯁꯤ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯎꯠꯆꯔꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯥꯒꯤ ꯆꯍꯤ ꯃꯁꯤꯡ ꯈꯪꯗꯣꯛꯂꯒ ꯁꯟ ꯍꯥꯏꯅ ꯊꯥꯔꯤꯕ ꯐꯝꯒꯤ ꯀꯥꯈꯜ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯃꯊꯪ ꯃꯊꯪ ꯂꯩꯗꯨꯅ ꯊꯤꯔꯒ ꯃꯁꯥꯒꯤ ꯆꯍꯤ ꯃꯁꯤꯡ ꯑꯗꯨꯅ ꯇꯥꯕ ꯃꯐꯝꯗ ꯏꯔꯤꯕ ꯐꯝꯒꯤ ꯃꯃꯤꯡ ꯑꯗꯨ ꯆꯍꯤ ꯑꯗꯨꯃꯒꯤ ꯃꯁꯥꯒꯤ ꯐꯝꯂꯤꯕ ꯐꯝꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯆꯍꯤ ꯑꯃꯅ ꯁꯟꯅꯤ, ꯆꯍꯤ ꯑꯅꯤꯅ ꯁꯃꯨꯅꯤ, ꯑꯗꯨꯒ ꯆꯍꯤ ꯑꯍꯨꯝꯅ ꯍꯧꯗꯣꯡꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯥꯒꯤ ꯆꯍꯤ ꯃꯁꯤꯡ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯗꯨꯅ ꯊꯤꯔꯒ ꯀꯔꯤ ꯐꯝꯗ ꯐꯝꯕꯒꯦ ꯍꯥꯏꯕ ꯊꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯒꯤ ꯑꯣꯏꯅꯁꯨ ꯍꯣꯠꯇꯣꯛꯂꯕ ꯑꯗꯨꯒꯨꯝꯕ ꯐꯝ ꯑꯃ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯍꯣꯠꯇꯣꯛꯂꯕ ꯃꯑꯣꯡ ꯑꯁꯤꯗ ꯌꯦꯡꯂꯒ ꯌꯥꯝꯅ ꯁꯝꯅ ꯑꯃꯗꯤ ꯂꯥꯏꯅ ꯃꯁꯥꯒꯤ ꯆꯍꯤ ꯑꯗꯨꯗ ꯐꯝꯂꯤꯕ ꯐꯝ ꯃꯁꯛ ꯈꯪꯗꯣꯛꯄ ꯌꯥꯒꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯍꯤ ꯃꯁꯤꯡ 61 ꯁꯨꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯍꯤ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯁꯟꯗ ꯐꯝꯂꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯉꯒꯅꯤ꯫ ꯂꯣꯏꯅꯅ ꯆꯍꯤ 50ꯅꯤ ꯍꯥꯏꯅ ꯂꯧꯔꯒꯅ ꯃꯍꯥꯛ ꯑꯁꯤ ꯁꯃꯨꯗ ꯐꯝꯂꯦ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯃꯅ ꯌꯨꯝ ꯁꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯤ ꯐꯝꯗ ꯐꯝꯕꯒꯦ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯌꯦꯡꯅꯩ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯊꯝꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯐꯝ 9 ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯐꯝ 4 ꯌꯨꯝ ꯁꯥꯕ ꯌꯥꯕ ꯐꯝꯁꯤꯡ ꯑꯗꯨꯗꯤ ꯁꯟ, ꯁꯃꯨ, ꯀꯛꯌꯦꯟ ꯑꯃꯁꯨꯡ ꯎꯆꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯊꯝꯖꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯌꯨꯝ ꯁꯥꯕ ꯌꯥꯗꯕ ꯐꯝ 4 ꯑꯗꯨꯅ ꯍꯧꯗꯣꯡ, ꯀꯩ, ꯅꯣꯡꯁꯥ ꯑꯃꯁꯨꯡ ꯂꯤꯟ ꯍꯥꯏꯔꯤꯕ ꯐꯝ 4 ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯗ ꯃꯍꯥꯛꯅ ꯌꯨꯝ ꯁꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯊꯥ ꯑꯗꯨ ꯀꯔꯝꯕ ꯊꯥꯗꯒꯤ ꯍꯧꯕ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯊꯥ 6 ꯑꯃ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯊꯥ ꯍꯥꯏꯕꯗꯤ ꯏꯉꯥ ꯊꯥ, ꯏꯉꯦꯟ ꯊꯥ, ꯃꯦꯔꯥ ꯊꯥ, ꯍꯤꯌꯥꯡꯒꯩ ꯊꯥ, ꯐꯥꯏꯔꯦꯟ ꯊꯥ, ꯂꯝꯇꯥ ꯊꯥ ꯍꯥꯏꯔꯤꯕ ꯊꯥ 6 ꯑꯁꯤꯗ ꯌꯨꯝ ꯁꯥꯕ ꯍꯧꯕ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ ꯑꯁꯤꯗ ꯌꯨꯝ ꯁꯥꯕ ꯍꯧꯔꯒꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯀꯔꯤ ꯐꯝꯗ ꯐꯝꯕꯒꯦ, ꯂꯣꯏꯅꯅ ꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯁꯥꯕ ꯌꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯊꯥꯗꯒꯤ ꯁꯥꯕ ꯍꯧꯕ ꯑꯐꯕ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ꯫